Houkiba numit khara ni asida nong leptana surakibana maram oiraga Thoubal district ta seliba toan ba Turel singi emai hengalaktuna yum lau amadi ngayok fam kya ising thumkhrabasu Turel gi emai tamna hantharakle district asigi Wangjing 10th assembly constituency ki manungsan ba kairim bikhok khul fauduna seliba nongdambi Turel gi emai pathorokpadagi kairim bikhok mamang lekai mayai lekai amadi awang lekai gi yum sing amadi furniture housing Esingna Thumjinduna Leiri JCB amadi gari sing sijunaduna Thoubal sing tautoktuna ising sitakibadagi ising gi emai hanthaba hore adumapu gari sathok sasinda awaba kharadi adumak ngayoknare Ising chawkibasina maram oiduna lambi chatpham leikidaba amadi school van singsu sangba yadabana atopa khulda satuna mahi tamliba khulasigi mahiroi sing school kana khidrei khulasigi amatangaireba lengaki mahi sangsu thong hangkhidrei khulasi fauduna seliba nongdambi Turel gi haurakpa moiriba ingorok Turel asidage nongpok sengmairomda amadi ukongsang laurembam amasung salungpham lomda nakalani thongna khaidoktuna ising chelakpane Turel pathokuna khulasida ising ka hena sentharakpana maram orga miyamna ingorokta satuna Turel gi phibam yengsinbaga loinena Mapham Kayada Thumjinduna Leiri bamur pasing sengdoktuna ningthine ising selana bohonaki ngarangdagi hona ising pathorokliba toan ba mafam singda excavator amadi gari sing sizinaduna miyamna thingna bohonaba amadi Turel asigi mathakta saba damgi satar singsu hangdokibadagi ngasi fawbada ising gi maitamna hantharakpa hore hairi